Manipur ki ahanba neuro patients ke amatangairaba specialized hospital neuro emergency trauma net multi speciality hospital singjai mathak tongtham likai da handuk chare hospital asna maruina BP stroke brain tumor lambi ki khudong thiba spinal disc prolapse spinal tumor amadi migraine chingba layengli hospital asida neuro ki layeng bar changba afaba makhal ki khusu khulai amadi machine marang kai de lei masina kokal mari lenaba tongan tonba makhal ki anaba sing ningthina layengli lamdam masida neurosurgeon yamna tangariba maramna chingamadi arapa mafumdagi lakpa anabasi neurosurgeon unanaba honabada awaba kya mayongdari masida sunatna matam tintana anaba layenguna maram oraga kudong thiba kya su mayongdari masi punamakdagi kharado orabusu kananaba Dr. Parkinson Singh MCS Neurosurgery AIMS New Delhi na masamaki hospital asida pung kunmari leituna anaba sing layengli hospital asida ataba mamalda layeng batana OPD general amadi ICU beds operation medicine x-ray amadi lab ka mai lena basnasu ataba mamalda hangalli ngasi magdenshin biro amadi kudong saba singa silobiyo hena ku bamrol di damak hospital asigi telephone number 7005534166 natraga 8974572154 da pau phabirak biyagani Krumjari, ELITETV ki test of cartoon ki maho meng ta video so ham taramuk sri muro ng sim fala fonga pau se sing cartoon sing da cartoonist na kari hanyu liba kari phonong liba kari wakal khalang liba dum yam sanong thamjage ar ma ko jage sanga express ki onthok pani da ba khabar akhui ki cartoon si jeng biu am phajaba khabar yon ba sina hawker sina law chat pani mal khabar yon ba sida khabar bot kuirek tre hangoi mayam khong ba hong na re besona pangnam olaga english lon ba hokre besona pakogura olaga wajaw ngang ba hokre kanano afaba kanano phattaba beson gi mahau khangna khraba ngaktani yam phajaba ega bbs yam phajaba ne duna besona khoi party se all wine in a new bottle sa do adugi pot ne tongnari mayam se kanana kai no se loi khangna ra ngaktani chahi 35 kunsida kanana kadai de gi chongthoroi kadai de kai lei besona paknam ongbal kai ji yamna wan thok lei ba besona pakogura on ba gai se adum na bot khomba daga manga tongnai do khubak tagi thambanda chongchalaga bot khombana mayamna bot piu matamda khoi khubak ta sorry thambal da na soina giba adagi thambal lagi khubak ta chonggiba duna khoi bot khomna rakanda khubak ta bot piu haga da haidabda thambanda bot piu sorry khubak ta na tongna giba gi mayam khoi thokpa yawe masi atopa khoi gi state ta su dum sokpa yawbne duna kanana kai no si loin khanga maktani aduna yengbiro je hangoi mayam khongna re hana bot ki rang tongna ko mayam du da na phajana thamakpa yam wan thok leiba adumba cartoon en thamjage badang da leisna khoi sana leiba ki loire dana aduniba loire dana asida ngasai gi magi personal secretary duna magi chief minister du da hangba gi sinna mane mane sir praja miyam si yam no songnari ni sir na hai kana amaina khongre era sabga sanu da hayeng bot maya da matha nalaga maraina nang thajaki ni na adum nandharaga kaine nanduino gandhi duna nanduini aduna namning thajagini kemna ma thasarunu haibudune election naksela bagi ji campaign tongnarakpa chakcha haijana ba khangna ba kari tawba tumin dam tongna ba hongna ba adul matang du ne sisu aduna adum kain khalu praja sing ji haji kadai phawda madugi result du 2027 gi mathang se da pangthok da mikhal se da du lakadra laoidra du we have to wait and watch ni ngairaga yengba tabni khangiroi aduni yam phajaba su cartoon thamjage patang leisna koi pungna phungi balu he ni balu he si da ngasai center da ngai ta chatpa elected mayam sing se adagi center da gi hairak padu da ngasagi permission hang badu ne ba sir center na vote loibaga haidubu kari tawduino na vote loibaga dum tawni haji koi bengal gi vote loiraga koi lami mayam su thara ni manipur da halani na mayam hayo mayam do ar center na vote loibaga haidu kari tawduino hai kan da kumakune adudi center na tawgadabani na kari tawduino hai bangam de na aduni swari dana adum center na center ga jong pau phang do mong du ne ba kari tawduino sir koi vote loiraga tawne na state manga gi vote loiraga tawne da kamai tawduino hai kan da center gi dudi moin tawjagadamni kari tawduino koi khang de du ne ba amso pone na pau phang na ba wat pa gi mami ma
election lorakanda adagi khoi mass combing operation chathaba aduga military crackdown tawum chathaba external aggression gi adum praja sing adum tumina leiba sing ngai jura haiba ton ton wahang me am hangnarak paduni ana si jamna wahan tholeiba cartoon thamjage bang da leisna khoi huel nan paugi as loire haibadune ana machana pa se khoi gi police ki training yaung na bagi exercise ton ba bar ching bagi thabak to wudune ba ana ma pa se ga toraga humang ta raga da machana pa haibani as dai cha da bani na amutang chingat pa da wai da baji na haiba ana man amasana khang ba ba se kamai khumuna oh dai haibadu breakfast ta glass ani ani numdang weram ki glass ahum si mangai da na ngasai masana baji yu pa thakoi mong du ne ba aduna breakfast na pek ani ani adun dungda waram da na pek ahum gi adu potu ne aduna adu tha di sana ngam da ta bani haiba sad aduna diet jaw di ma chingil di faram chingma ngam ni haiba ne yam phajaba si wan tholeba cartoon ne thamjage padang da leisna khoi nawal thugdang gi hawa do leirang do haiba ne yam phajaba ne khoi hindi film da karida ama tobuda ada show ni operation to ni pusangani mayam ngai na ni da kra thola ni du sa hai leitagana I'm so sorry and I'm sorry in haiba do adugi do yam phajaba wafung pusela kun adaida doctor sin la ga patients da haiba ne ba operation to da ba yaroi nang gi sena nang se operation to da ba yaroi operation to da ba yaroi nang na haiba ama khume I am sorry ki kai du din te ko doctor na I am sorry hai do sa tor ko operation lo ga tholo kun hai do film da kai di yaw bo me am do I am so sorry han haiba do hai di ma si ga do si di siroi ko sine ma ai je operation to ni ja nang operation to da ya ma pakhale film da kai di yaw ba sa thungbing ba na me am ngai le ba teng teng to ba blood to unpa blood thang muthat ki ba doctor thak tholak pa aduga patient party gi ra yaro se I'm so sorry have to adu ta handoi ra sine ba yam fajaba si su nok sun oning ba aduga masi anum thok ta bu nate adum thok pa yam fajaba han thole ba cartoon nen hamjage padang da leisna khoi people's chronicle gi mostly monday da elected ni mai no pa se da ni pi na hang mane kaya da tell me on the hayuni nang hayuni against who kana ga mayuk tanoba and where kadai tanoba we are to protest to air our demands and grievances khoi ki awaba thingnari ba chai thing khoi leire ba problem mayam se uduga khoi demand mayam se kana gi mayuk tano kana da hai duno sineba to our demands and grievances state or the center state da hai do the center da hai do the sineba ma saw da ma yutarang chapneba thai mamangi do ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯁꯦꯟꯇꯔꯅ ꯀꯩ ꯀꯩꯅꯣ ꯇꯧꯅꯤ ꯍꯥꯏꯗꯣ ꯀꯩ ꯇꯧꯗꯣꯏꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯁ ꯈꯪꯗꯦꯗ ꯁꯦꯟꯇꯔꯅ ꯇꯧꯕꯗꯨꯗꯤ ꯃꯣꯏꯅ ꯇꯧꯗꯣꯏꯅꯤꯅ ꯑꯩꯈꯣꯏꯅ ꯇꯧꯗꯧꯕ ꯃꯇꯝꯗ ꯈꯪꯗꯦ ꯑꯗꯣ ꯑꯗꯨꯅ ꯁꯤꯁꯨ ꯌꯥꯝ ꯐꯖꯕ ꯑꯗꯨꯒꯨꯝꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯁꯨꯁꯤ ꯀꯅꯥꯗ ꯊꯥꯡꯉꯛꯀꯗꯒꯦ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯗ ꯊꯥꯡꯉꯛꯀꯗ꯭ꯔꯥ ꯁꯦꯟꯇꯔꯗ ꯊꯥꯡꯉꯛꯀꯗ꯭ꯔꯥ ꯀꯅꯥꯗꯅꯣ ꯑꯩꯈꯣꯏꯅ ꯀꯅꯥꯒꯤ ꯃꯥꯌꯣꯛꯇꯅꯣ ꯀꯅꯥꯗꯅꯣ ꯍꯥꯏꯗꯣꯏꯁꯦꯅ ꯐꯝꯃꯛꯄ ꯌꯥꯝ ꯐꯖꯕ ꯑꯗꯨꯝꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟ ꯍꯥꯏꯅ ꯊꯝꯖꯒꯦ ꯉꯁꯤꯗꯤ ꯑꯗꯨꯝ ELITE TVꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯕ ꯂꯣꯏꯅꯅ ꯀꯥꯏꯗꯗꯕ ꯊꯦꯡꯅꯖꯔꯤ ꯄꯤꯅꯕꯤꯔꯤꯁꯤ Neuro patients get matangairaba specialized hospital Neuro Emergency Trauma Net Multi Speciality Hospital Singjai Mathak Tongtham Likai da handuk chare Hospital asina maruina BP stroke brain tumor lambi ki khudong thiba spinal disc prolapse spinal tumor amadi migraine chingba layengli Hospital asida neuro gi layeng bar changba afaba makal gi khusu khulai amadi machine marang kaida lei masina kokal mari leina ba ton ba makal gi anaba sing ningthina layengli lamdam masida neurosurgeon yamna tangari ba maramna chingamadi arapa hom dagi lakpa anaba sing neurosurgeon unana ba honabada awaba kya mayongdari masida sunatna matam tintana anaba layengna maram oraga khudong thiba kya su mayongdari masi punamakta kharado orabusu kananaba Dr. Parkinson Singh MCS Neurosurgery AIMS New Delhi na masamaki hospital asida pung kunmari leituna anaba sing layengli hospital asida ataba mamalda layeng batana OPD general amadi ICU beds operation medicine x-ray amadi lab ka mai lena basnasu ataba mamalda hangalli ngasi magrension biro amadi kudong saba singa silobiyo hena ku bamrol gidamak hospital asigi telephone number 7005534166 natraga 8974572154 da pau phabirak yagani